Moirang Puril Kuki khutlai paibasingna bom amadi Nongmei kapsillakhre. Imphal East District ki Moirang Puril area da ngasisu Kuki khutlai paibani chingnabasingna bom amadi Nongmei sizinaduna amukhan attack tawrkhre. Presna phangba fawgi matung ina ngarang nungtil pung amarom tabada khulai matik chana paiba Kuki sing Moirang Puril amadi tumurok area da nung lengoi pekpa sinmi singda attack tawrkhiba adu state force amadi mitei khulngakpa singna khut handuna chaun khut thongna ki loinana numidang atengbo phawo Kuki khulai paiba sing adu khulngakpa amadi state force ki maikaidagi nomai kaptuna tanthoki adubu ngasi nongalamdai pung ahumlom taba matamda amamagi khudong chaba lauduna Kuki khulai paiba singna Moirang Puril manaki boyang Kuki area dagi kumthadaklaga Moirang Puril tamna bom amadi Nongmei round kaya kapsillaktuna amukhan attack tawrkhibani loinana khudakta mitei khulngakpa singi maikaidagi Kuki khulai paiba sing tamna khut handuna chaun khut thongna ki hairi pung amarom chathakiba khut thongnaba aduda nakal anigi marakta thoidokpa asuk apan yawbagi hojik phaugi oinadi pau phangba ngamdrei adubu khut thongnafam area da state force amadi central force kya laktuna pamdaba tawdoksing thoktanaba akanba cheksin tharang lkhutkhre hairi